ꯁꯤꯅ ꯃꯗꯨꯒꯤ ꯂꯤꯀꯦꯖ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯎꯠꯄ ꯚꯤꯗꯤꯑꯣꯅꯤ minus 5.854 ꯂꯩꯖꯦ ꯒ꯭ꯔꯥꯝ 490 ꯁꯤꯗ ꯆꯞ ꯃꯥꯟꯅꯗꯣ 500 ꯒ꯭ꯔꯥꯝ ꯑꯣꯜꯔꯦꯗꯤ ꯊꯣꯛ ꯂꯩꯔꯦꯕ ꯁꯤꯗꯤ ꯌꯦꯟ ꯂꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯣꯏꯅ ꯈꯪꯖꯗꯕ ꯃꯥꯡꯖꯕ ꯑꯃꯁꯨꯡ ꯌꯦꯟ ꯂꯧꯔꯤꯕꯁꯤꯡꯅ ꯈꯪꯅꯕꯨ ꯑꯣꯏꯔꯣ ꯈꯪꯗꯅꯕꯨ ꯑꯣꯏꯔꯣ ꯇꯧꯕ ꯇ꯭ꯔꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯐꯣꯡꯗꯣꯛꯆꯕ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯗꯨꯒꯤ ꯂꯤꯀꯦꯖ ꯑꯍꯣꯕ ꯃꯌꯥꯝ ꯑꯃ ꯎꯠꯄ ꯚꯤꯗꯤꯑꯣꯅꯤ ꯌꯦꯟꯁꯤ ꯌꯥꯝ ꯋꯥꯅ ꯂꯣꯏꯖꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯥꯔꯀꯦꯠ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯃꯇꯝꯁꯤꯗ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯣꯟꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯌꯦꯟ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯔꯦꯠꯇ ꯂꯣꯏꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝꯗꯤ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯋꯦꯠ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖ ꯑꯃꯒꯤ ꯋꯦꯠꯁꯤ 6.5 6.6 6.7 6.34 ꯍꯥꯏ ꯃꯜꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯀꯦꯖꯤ ꯈꯔ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯥꯝ 100 ꯈꯦꯠꯅꯕꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖ ꯑꯣꯜꯂꯒ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯆꯤꯟꯁꯤꯗ ꯂꯧꯕꯁꯤ ꯆꯠꯅꯔꯤꯕ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖ 30 ꯑꯣꯟꯒꯗꯣꯏꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖ ꯑꯃꯒꯤ ꯋꯦꯠꯁꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ 6.5ꯅꯤ ꯑꯣꯀꯦ 6.5ꯁꯦ ꯑꯣꯜꯂꯒ ꯃꯊꯪ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖ ꯃꯌꯥꯝꯗꯨꯒꯤ ꯃꯊꯪ ꯕꯦꯂꯦꯟꯁ ꯑꯗꯨꯗ ꯂꯣꯏꯅ ꯖꯤꯔꯣꯗ ꯕꯦꯂꯦꯟꯁ ꯇꯧꯈ꯭ꯔꯕꯅꯤ ꯂꯣꯏꯅ ꯖꯤꯔꯣꯗ ꯏꯀ꯭ꯋꯦꯂꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯜꯀꯨꯂꯦꯠ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯟꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯖꯤꯒꯤ ꯋꯦꯠꯁꯤ ꯉꯁꯥꯏ 6.5 ꯂꯨꯝꯗꯕ 6 kg lumba natraga 5.8 kg lumba weight plastic case the hapaga ngasagi balance to pot olakta di mangjagadai ji kanano ha kanada yen yoliba midu da mangjagadai ne magi haibadi fluctuate leiba gram do adu gram changa ra chatrukla chatrela mangdai ne in case gram changa mange na khalaji gram changa into 30 case kya tare 15 kg 15 kg ji mang sungsoi soidana manggadai ne sumai tawdana sigi posida kayum matamda khoigi ye loriba jingsina intentionally or unintentionally masumbaje tawba yawbra haina khali kayum matamda mokhoina zero natraga tawba matamda balance lokthokpa matamda weight si plastic case arumbaji khallaga yenji olamdai olaba aduga atai makha tawa case mayam ji amanba natraga simba segai tukai mayam yawbaje si sungsoi soidana hojiki haiba yen loribaduna magi weight to oijanaba lobuneba sigi posima aduga karigum matamda amuksu khoigi sigiji khoigi weight to ayangba habadi 6 kg muktang lumba weight plastic case do balance toraga equalize toraga zero da thamaga mu onba matamda 6.5 lumba plastic case jarokpa matamda madu ariba midno mangjaga daineba adu itadi adu maina tawbadi kaya kana yaude aduna takudi intentionally tawwe haina masi lawba yare adu itadi masida animaki yanaba purakna bugidam kari tawba yai na khoina haiba taragadi plastic case singsudu weight akoi man dharakpagi matungina segai tukai yarpoi matungna weight to khenaba taragadi madu leigadriba kangbusina eno tawbioba akoigi se magi plastic weight khenariba plastic weight to adugi weight ibioba adu itadi madu kaisu kai roidra haiba khalle aduga loina na kari matamda weight oliba mi singsina farmer singsina kemta moidi khangjaba nate aduda ayambanadi mokhoida weighing machine leitaba yawi plastic case leitaba yawi adu mokhoida adu ona khonnabi khudong jabadu leiba nate adna hojiki leiba laiba mi singsina masi khudong jabi sinbigadabani aduga yanaba mamanda right price da yanaba mamanda leibana ju pigadabani amasung ayonba matamda akoigi right akoigi kg da magi athokpa kg da ke chapchaba kg da yonba haibase sisu yoliba migi tohum thokpani haibana khanjai aduna video si yengaga kari feel tawge haibadu mayamna comment section da thambiramu ai makhada video akoigi mathakta panjagriba video sing natraga keno sing jide kari feedback phange haibadu yengbina bani sing jai lere sik fola jina si weight sina khal lume hapun si onko 6.3 grams keno leireba aduga simu hap na to sim ta hapo to sijina 5.8 khaktang leireba adu itadi weight se mana damnina kai chore ka deke da kayuma hoina phara yen onari jingje zero de thamdaine si thamone sijina thamje to sijina thamaga hoina 6.3 jina lokthoga sida
sida lok zero thamgraniba kyunko sida zero thamgrani si loktoji sida onbadi chap chana phangani magi pochi 6.3 sigi weight sida yenje hapaga 6.3 phangani hairiba si pochina mo si ngasagi 5.8 khatang longgiba kainoje thamkan to minus 5.8 4 leje gram chawani fuji si yenje hapa amatungda to matamdana yen yolibada gram chawwa ji short chatkadaineba si pochi torok matam adoitadi amo si unglokto si sida zero ong semage ko in case hujiki sida leba 5.8 longibadone si 5.8 sina si zero ong semage to zero semba habadi my setting sida yenje hapaga pochi lakadaineba ko kiji kunoro kunthar adoitadi si lokto ado sida khal tawraga natraga sida balance tawraga sigi ki sida balance tawraga sumaina on dawren lorjeba ko ado itadi sije ong hapo si hapo on daineba sijena mo yenje olakpa matamda to si ke sida chamana to 500 gram already thok lereba ado itadi si kg khorin kun asengba yengi weight kg kun hapakpa matamda sida kilo kun gram chawwa thokaneba ado itadi ai balance tawba matamda ayang bana tawragana ayon bada tongjaba habadi aro bada mangjaba aduga arum bana balance tawragana hogi ayon bada mangjaba aduna weight singje yam chumna check tawge haitadi fazana sigi balancing tawba amsung khandok khanjin tawba mathau ta yen oliba yon yolibasina weight si weighing machine da setting sanaraga tawpu jawi kaimada yen lowbugi phala ama aduga yonbugi phala ama kaim kanda ji leiba yawi yonbugi phala ji dana kamain tawge hai matamda gram chamapan gi posi dana kg ama thohangani ba aduga kg ani lobu matamda gram akhoi kg gram chani hu mano hugani ba kg ahum da gram chahum hugani natra gram yankhai huba magi setting sengbida mai sum taw leiba ko yon gadar be misina check tawge tadi khwai phabadi thum kg mari manga gumba habdi thum packet ta thaiba gram do kg mari manga do thaklok thamma matamda masing weight tu ma phangba ngangani adigi mana karigumba akhoi weight si sina mana ngasai du yonbagi ni ko yonbagi da tawpa pot ni ko sijima aduga leibagi da tawbagi oigana gram kilo ama gram chama oiba posina kaino akhoi kilo amatang thohanba adigi kilo 10 dana kilo 13 na kilo 10 dang thohanba electronics ki part yoliba weighing machine yoliba jingsina ju leiba lakpa natraga yonba lakpa akhoi weight machine leiba matamda setting semba tambiraga fajana thaba yawi arikaidi puksel singna tawsi aduga akhoi weight onba matamda check tawraga akhoi aribanasu magi chapchaba weight pigi gedobani ayonbanasu aribanasu chapchaba weight leigadobani ayonbanasu chapchaba weight